अहनबद मरोइबा पाउसिंग आर्म फोर्सेस स्पेशल पावर्स एक्ट थंबा थंदबा स्टेट न लेप्सनबा खंगहलबनिना मणिपुरदगी डिस्टर्ब एरिया स्टेटस लौथोकनबा तक्सिनबगी वारेप तोंगान तोंगान बलुपसिंगी मिफमन लौख्रे बिल्डिंग बायलॉगी वांगमदा बिल्डिंग कया सागलबसु सरकार की मरी लेनबसिंगना खंगसिनदना लैरे अमदी लुपा करोड़ तरुक हेनबगी सनागा लोइनना मियोय अमा असम राइफल्स न फारे खुरुमजरी ISTV की मणिपुरी पाव मियंग ताबिरिबा पुमनमकपु तरामना ऑक्सरी हौजिक मपुंगोइबा पाव मुक्पिजरी सेंट्रल गवर्नमेंट असम अमदी मणिपुर पीबा अखन्नबा खुदोंगजाबा की तंजा लौरगा मणिपुर मखाताना आर्म फोर्सेस स्पेशल पावर्स एक्ट थमदनबा डिस्टर्ब एरिया स्टेटस लौथोकनबगी वारेप लौनबा गवर्नमेंट तक्सिनबा तोंगान तोंगान बलुपसिंगी मिफमना वारेप लौख्रे Extrajudicial Execution Victim Families Association Manipur Human Rights Alert amadi Just Peace Foundation sinduna Manipur Press Club ta pangthokiba lising ama samapan yankhai Nepal gi August Nepal da Armed Forces Special Powers Act Bill Lok Sabha da puthokiba nimit lingsingduna yankhai mapan suba Armed Forces Special Powers Act sahi amadi masina Manipur da piba saithengi matang da famkiba mifamna warep asilokibani मिफमदुदा HRA के एग्जीक्यूटिव डायरेक्टर बबलू लोइतोंगबम अमकेल के सखी ख्वाइनबन कैथल समगत सागत लुप के आरके राधेसना जस्ट पीस फाउंडेशन के मैनेजिंग ट्रस्टी के एच आनंदी आई सिंगजिन सिंगबा मियोय कयामरुमना सरुक याखे बबलू लोइतोंगबमना मिफमदुगी वारे पाथोकलदुना आर्म फोर्सेस स्पेशल पावर्स एक्ट लौथोकनबा प्राइम मिनिस्टर दा हाइजबा CBI ने एक्स्ट्रा जुडिशियल की केस सिंथिगलकपदा मियाम की मतेंग पीबा यानरे मणिपुर की हाना लेरंबा गवर्नमेंट सिंगदी सेंटर न हाइरकपा गाइदना डिस्टर्ब एरिया लौथोकतुना हनरंबनी हौजिक पालिबा सेंट्रल गवर्नमेंट असम अमदी मणिपुर दा डिस्टर्ब एरिया लौथोकपदा खुद थिंगजिलरोय हाइरकलबनिना मसिगी मतुंग इन्ना थबक पाइखतपियो मिफम दुदा लौखिबा वारेप चीफ मिनिस्टर दा पिसिनबा चटपदा कांगला पार्क ता पुलिस ना थटलगा मियोय खरा खनगलगा पिसिल हनख्रे हाइरी आर्म फोर्सेस स्पेशल पार्टी को थुपियो हाइबा अदु मणिपुर सरकार ना मुझे भारत सरकार ना हाइवेसिस दा डिस्टर्ब एरिया स्टेटस से मणिपुर सरकार को थुपिया हाइरनिना थुपियो नंगसु एडिटर कोइनी ना औरी सुदा एडिटर कोइनी ना थोना ना एडिटोरियल पता जब की जुमया अमरी वोट डेट रिंग कमांडा वोट की अखोई चार्ज सेटा अमरी मोने थोक तोबो बीजेपी की वोट फोम मतंदा डिस्टर्ब एरिया स्टेटस लो थोकनी ने बियामरा ताकिरमा अदुगी बेसिस ता कोइ मयाम वोट पीहिबनिना मसिगी डिस्टर्ब एरिया स्टेटस से मणिपुर की लो थोककेबा आर्म फोर्सेस स्पेशल पावर्स की मबु स्टेटस से ताबिने तो बिरो हबसे कोइ मयाम चंदना हदिनसी इम्फाल सिटी अमदी मसिगी अकोइबा IMC न कोनबा मफम सिंगदा बिल्डिंग बायलॉगी वांगमदा तोंगान तोंगान बा मखलगी बिल्डिंग कया सारिबा अमदी नौना सागलगलिबा कया असि सरकार गी मरी लेनबा सिंगना खंगसिनदना लैरे चटना कांगलोन की वांगमदा बिल्डिंग कया सागलबसु सरकार ना वफम अमता फोंदोकपा ngamdre मणिपुर सरकार ना लिसिंगनी तरहुमदुगी अप्रैल तांग मरी द फोंगबा मणिपुर गजेट ऑफिस ऑफ द इम्फाल म्युनिसिपल काउंसिल की नोटिफिकेशन अमगी मतुंग इन्ना इम्फाल म्युनिसिपालिटी वार्ड नंबर अमदगी वार्ड नंबर 19 फावबगी मनुंगदा G+3 ग्राउंड फ्लोर की मथक्ता मथोल अहोम साबा बिल्डिंग अमगी अवांगबा असि फीट 94 वांगबा याय हाइना पल्ले बायलो असि चैप्टर 2 क्लॉज 19 की मतुंग इन्ना बायलो असि इंदब बिल्डिंग सिंग थुगाइबे यावना क्रिमिनल प्रोसीडिंग्स फावबा चथबे याय हाइरे मणिपुर म्युनिसिपैलिटीज एक्ट 1994 एक्ट नंबर 43 ऑफ 1994 की मखादा लेबा बायलो द इम्फाल म्युनिसिपल काउंसिल बिल्डिंग बायलो 2013 बायलो असि क्लॉज 1 सेक्शन 3 की मतुंग इन्ना ऑफिशियल गैजेट फोंगबा होबा निमित्तगे चटनगनी हाइना सुपल्ले नोटिफिकेशन असि मणिपुर गैजेट लिसिंगनी तरहुमदगे अप्रैल तांग मरी दे थोकिबने इम्फाल म्युनिसिपैलिटी ना गैजेट नोटिफिकेशन थोक्रबसु सरकार की चपचाब खोंथांग लौखटलक्तबना हौजिक IMC वार्ड नंबर 1 दगी 28 फावबगे तोंगान तोंगान मफम सिंगदा मियोय कयाना सानिंगबा मवोंगदा बिल्डिंग कया सागनरकले अर्थक्वेक जोन अमा ओरिबा मणिपुर दा बिल्डिंग बायलो सेमदुना थमलबसु मसिबु चटना हनगदौरिबा कांगबुना मरोल थोक्तना अमदि ममित उइसिंदुना लैखिबदगी बिल्डिंग बायलो की वांगमदा सारिबा बिल्डिंग सिंग असि अर्थक्वेक थोलकपा मतमदा चाउना खुदोंग थिबा थोलकपा याबगी ओइथोकपा लै
IMC na lisingani taramangada building bylaw indana sariba yum business center amadi hospital punna miyoi yangkai nipal da notice pikre sahi ani helak laba fawba hauzik fawba tabak amata laukatana leire mana saning mamong do sariba yum singasi regulation nama langna ba law ma langna ba ado provision amagi makhada kamdong control tawgada gi haibasi authority sing na yengchen mamathau tari manipur gi gazette ta phong khaba bylaw gi batungi na G+3 gi mathakta leiba yum singasi gi mathakta karamba action lawgadori gi haibasi aikhoi mayam na yengminawa tari cameraman nanaw galo na paudam jariba Seram Roses Imphal Tengnopol da laiba tara nithoi suba Assam Rifles na miyoi ama lupa crore taruk henbagi sanaga kona na fare ngarang numidang wairang pung mga kara helakpa aduwaida Imphal More lambida More romdagi upuduna tholakpa bus registration number MN04735 asi Assam Rifles na sector bada sana biscuit piece samanifu fagat ke sana sing adupun na lupa crore taruk lakh humudra mapanlongi oigani haire Sanaga konana fagal aba bus adugi driver adude MD Kamal Hassan sahi kuntra mari apokpa Haji Salam kwakta awang lekai ward number 3 degini haire fagal aba miyoi adu sanaga konana Assam Rifles nangasi More dalaiba Customs Preventive Force ta sinarakre More dalaiba Customs Preventive Force ki SPWS ke luwangna tara nithoi suba Assam Rifles amadi Customs Preventive Force More na akaknaba pau ama phangbadagi tara nithoi suba Assam Rifles na yamlaba sana sing asi phagat pangam khibani haire koina arrest tongna process kan na chathari aduga loina koi custom gi tobom to further necessary action sing kan na chathajari Makata na asi ayupong taramathoi makhairom taba aduwai dasu tara nithoi suba Assam Rifles ki post asina More degi thorakpa van ama check tobada miyoi ama heroin gram chani marfumathoi brown sugar ni singna ba gram chani humbudrani palga konana fare phagalaba miyoi asigi maming MD Nasir Khan apokpa Isim Khan More ward number 5 Muslim Nagar dagini phagalaba miyoi adu polam singa konana More police ta khusin narakre Bisnupur ki DC Bobby Waikom na lusingba department kaya gi makok thongba official singyaw ba kangbo amana ithai virus amadi loktak tagi ising senta khigada ba tural gi pibam yangsin kre khongsat aduda LDA gi project director L Bhagaton Moirangi SDO B Lokesur Sharma IFC gi additional chief engineer ke SS Pritam NSPC loktak power station gi chief engineer KTR Pandyan yauna official kaya saruk yake Handag isaw na maram oiduna loktak pat ki imay wangkhalak padagi pat asigi akoy bada lairiba miyoy kaya ising isaw gi awaba mayok nariba asi kokhanaba kari thabak paikhat pa yabagi haina yangsin kiba aduda loktak tagi ising senta khigadaba maru oiba turel ama oiriba khodak turel amadi ungamel turel gi pibam su yangsin ke Khongsat adugi matangda LDA yauna mari lenaba department sing tanaduna khodak turel amadi ungamel turel sengdokna bakhana ke Lamdam adom gi miyoy singna ithai virus saba matamda mafam adugi miyoy amatta tanaramba laikide phongdorake Khodak dam asi sadringai da loktak amadi takmudagi chantharakpa isingna Manipur turel da takhiduna ising isawgi awaba mayok na balaikide Khodak dam amadi ithai dam asi lokthokpiyo haiba wafam phongdorake DC Bobby Waikom na ungamel turel gi oina athubada mari lenaba singa tanaduna sengdokna ba thabak paikhatlagani Khodak turel gi mathakta saramliba mathau tawdaba dam asigi oinade amuk hanna mathau tawhan khigadra na taga tawhaloidra habadu mari lenaba singa tanaduna thabak paikhatkani haikhe Namanda paket ki bas sing mara moraga lokta ki sing chao sing makulak po angkalakpa asidi effect over tawdabra habagi team mama district administration gi the project director Loktak Development Authority and the additional chief engineer in charge of flood IFC the NSPC official Singyawra Kutulama si Silakcharni Kul inform si Khodak Kisida Kogi Dam Amalame Dam si regulator Habatara Simi Sing si Loktak Lama Chancellor by Sing Loktak the Sentok of Sing si regulator Nova Saramani Adamasi function to the Habagi Kogi Praja Singagi feedback si Pangi Adamasi Makata and like Gira Rodra Habu the reporter
Imphal East, Imphal West, Thoubal, Bisnupur, Kaksing, Amasung, Ziribam, Zilla Parisat, Amasung, Gram Panchayat, Singi Mikal, October 3 Pangthok Nabangasi, State Election Commission notification Thokre, Mirepse Pisin Bagi, Arabamatam, August Kunmanga Fawani, Scrutiny, August Kuntaru, Mirepse Lokopagi, Arabanimate, August Kumapan Fawani, October 3 Ki Ayuk Pungnipal Dagi Nungtil Pungmari Fawa Bot Hadanagani, October Tangtara Matoida, Bonmasing Tigani Hairi. Manipur Advertisement Policy 2013 ki matangda Media House singi akhanaba mifam ama moirangkhom da laiba IPR gi office da pangthokre IPR amasung All Manipur Newspapers Publishers Association sin ki ba mifam adugi matangda IPR gi director Megachandra Kongbamna Manipur da phongliba pause sing asi achauba mayai oiba amadi apikpa makhal sing suna phongbana makhoida sakthung naina sapmana ba mong da advertisement ki khodong saba phangbaga loinana electronics media singi advertise policy guideline leitribasi su leinana ba khanaba haure Manipur da matamga sunaba policy ama governmental lan khatnaba thauranga silokhatpani haiki mayai bo mayam si chakthung nai mama samana moi da phangalaga Manipur da koi press ki koi media ki koi moi ki phiu si hen phangana tang na si koi meeting ma koi pangkhoke adu ko loina koi electronic ki media ki adu ki advertisement matang koi state ko na koi masi public electric masi ki report anu lega report ase koi department se da lawa tang agasi kun lega ko de submit to gani adu ko loina ko na mu government da adu ki policy jin no ne sandoga koi cover sing lagi ba electronic media ki lagi ba moisin se da government gi over e box se advertising ki thula box ni me am yong na ba lekin new mo chuna sarkar ga koi ki Omisi ng media sing galay niru marisi kena pagkunan na ba ang magitaw mo tawagani BJP na tha amasuk na sathariba athauba sing ningsing thaga mari lenana laklibat tangkunda New India 2022 haiba thimda painting competition pangthokadoriba amadi tangkunthama thoida lebak ningba isai sangdamna ba pangthokadori painting competition nimita Kamasan Industries gi Union Minister Nirmala Sitaraman laktuna yangsungani hairi Bharat Sarkar ki Ministry of Skill Development and Entrepreneurship ki makhada National Institute of Electronics and Information Technology NILIT akampat sinduna Surya Mitra LED light repair technician amadi DAS set-top box installer and service technician haibasida mahairoi singi oiba entrepreneurship development training amangasi NILIT ki auditorium hall pangthokre thoram aduda JERC MNM ge former chairman M Sam Sundar Singh MIDC ki chairman P Loken amadi DIC ki hanagi general manager Y Ragumani amasong NILIT ki executive director TS Prameswarna maru abamiyoy sing oina saruk yaki Thauramasiga mari renena NILIT ki executive director Prameswarna mahairoi kuntra na saruk yaduna pangthokliba course asi loikraba matungda masana masabu thabak pijabata natana atopa singda su khanganduna makhoi gi gyan loksing miyamda sandokhangani haiki aduna masigi job role si की ट्रेनिंग तो बता कोई की इंडस्ट्री पार्टनर वना ISTV नेटवर्क के एक्सपर्ट्स नसु कोई की सेट टॉप बॉक्स की रिपेयरिंग की मतंग दा फील्ड विजिट तहन बिदना मसुं कोई की स्टूडियो तो पुबिदना अदुगा मकोई एक्सपर्ट्स ना सेट टॉप बॉक्स की रिपेयरिंग तो बता सॉफ्टवेयर मसुं हार्डवेयर करी चंगे है बसी मतंग पचना पांगबेगी लोना सूर्य मित्र की मतंग सु सूर्य मित्र की कोई की हुजी मणिपुर सरकार की पॉलिसी अमोइना रूफटॉप सोलर एनर्जी installation mata mafam mapcha chatna angang sing se expose to ki rig ahum suba LED bulb assembly and repairing matang su chhatri sing sina masagi bulb LED bulb se 5 watt ki amasung 10 watt ki amasung 12 watt ki assemble tawraga koi practical ki part amon assemble tawraga even koi gi institute than mangam jare adun matang sida ina hygienic badi harba job role ahum si train tawraba chhatri sing sina कोई मसाना मसाब थोक पीछे बगी यामना स्किल लोको एनाउंस तो होने न लोग जरी National Institute of Electronics and Information Technology na Sadbhavna Divas ka mari lenana nungsi sanana amato oina leminana ba wasak lokre thoramadu da institute asigi oja sing amasung mahairoi sing susaruk yake and you please follow the place okay
Micro, Small and Medium Enterprises Development Institute amasung Ministry of MSME ki makhada Sustainable Quality for Universal Livelihood na sayol taruk subna sathagadaba Entrepreneurship Skill Development Program on Food Processing asidagi sagolban takhelambam laikai da hokre hawdopagi thoramda Sustainable Quality for Universal Livelihood ki President Thongnaujam Bala Ward number 10 ki Cooperator STK nyawna miyoi kaya saruk yakhi President Thongnaujam Balana training program asina sagolban kendra gi nupi singda kanaba kaya fangalagani haike khangda matam da moi na sugumba se khoi gi food processing haide hai mai semba oiro natraga azar semba oiro sumba mayam se moi gi da sigi knowledge le rega di moi ne masa gi wena seasonal gi semja ba su yare natraga khoi gi market ta thadok na bagi adu bai khalaga su adum yare asigi da mukta khoina mayam si sagoman praja si ka sumba knowledge kar le ne bai da mukta ngasi asdagi hawraga ngasi bai khachari ba program Nauria Pakhangla Kendra gi Emena Kendra Asida Lairiba Mahailo Sang Sing Yokatuna Position Holder Puthokani Haina Miam Tinba Mafam Singda Pongdokpa Laikrabasu Hiang Thangdalaiba Kumari High School gi Ozawat Padege Mahiroi Singna Khongjang Jangsin Kre Class 6 tagi 10 Phawbada Mahiroi Sama Kunmanga Lairiba School Asigi Oza Tara Nipal Darkar Oibada Ozama Panna Matam Kaktana Mahiroi Sing Takpi Tambiri Ozawat Pana Mahiroi Sing Parikyada Mai Pakpangamlaroi Dra Haina Mi Paiba Poknare School Asigi Awat Oza Singh Athuba Matamda Sarkarna Thabira O Haina ngasi school asidagi hiang thangkaitel phawba mahiroi singna wakat khongjang chatkre Gramin Dak Sebak employees singna taret suba pay amadi service condition nga mari lainana chatharakiba thabak lepagi khongjang numit homni sukre All India Gramin Dak Sebak Union NE Manipur Circle na sumatam kaktaba khongjang asida saruk yabaga lainana head post office amadi sub post office singda thabak suna khidre hairi Haibong Laikai Youth Association Laikai gi Maira Paibi amadi Ward Development Committee Thawbal Municipal Council na government na miyang sangbidraba Haibong Lairaki lambi nung amadi lebak haizinduna semjin kre Athawba singi numit amasung National Cleanliness Campaign nga mari lenana amot akai kaya su sengdokpaga loinana usara chamarom su thakre hairi hojik marak thatna break amatang lawjari Beneath 100 meters from the Earth's surface, naturally filtered through singing stones, pure, clean and healthy water. Saruk yabiyu. Hojik hafta kangjebu Palace Compound da chathajariba Socialist Students Union of Manipur na sinjaba ahanba Imphal Trade Show asi miyamgi apambagi matung inna lakliba August ki tang 10 phawba chathajarigani. Taste and feels heavenly. Lekla Bakery, now open at Moirangkom. Break itungda taramna oksari makhataba pauda milalgi taramari suba mapo kumon imphalgi zim holda pangthokre thoram aduda Manipur Legislative Assembly gi Speaker Y Kemsan milalgi lising purel thoksom Babulsan Mitay, Language Planning and Implementing Director Dr. L. Mahabir, Archives ki Deputy Director M.D. Abul Kalam, Council ki Secretary Dr. M. Vidyasagar, K.M. Blooming Higher Secondary School ki Founder K.S. Menjor Susaruk Yaki. Lol amadi mayak sakhat anaba hanabada kathoki basing subam akabagi mafamda ikai khumnaba utpaga loinana lol amadi mayak sana hanbagi khongjangda chobo thaudang laukibasingi mafamda ikai khumnaba utki Council ki Secretary Dr. M. Vidyasagar na ipa ipu singna thambirakliba mayak asi research tawduna hena chakhat hanaba hanaba sangi haiki Archives ki Deputy Director M.D. Abul Kalam na Manipur gi puya singlai sinduna Archives ta liduna thambagi thaurang leire Archives ki oina budget asi yamna pikpa na thabak tawbada khudong sadaba kaya marumdi mayok nari haiki adugi damak aina ge 2018-19 ki budget tadi by out of 36 lakh
lehenjare masina puya thokko lebe targadi deputy director arkaika una biro lupa lantara ni puya lesin jaga to re hasi khabar ki thong dai soksoi choi rahap sarkani Si Minister ki Relief Fund Bank of Baroda na lupa lakh ahum amasung Nurses Association Jenims na lupa lakh amagi sanpham mateng pangkre sanpham asinga si Minister da kusinaki awa ana taraba miyam gi damak mateng pangbirak pagi damak si Minister na thagat pafungdoki Voluntary Health Unit Committee RIMS Jenims Hospital Porompat amadi Khaupum area Rolun Mailu Fongmei Nonet District ahumna Sinduna Khopum na pangtokadaba free medical camp ta saruk yarugadaba Dr. Amadi staff singasi Jenims ki medical superintendent Dr. Lasram Ranbir na Jenims tagilam thakre All Manipur recognized private school welfare association amadi private school development council na Thobal district ta laiba MMRC Unity Park ta recognized private school singi matang da khana nena duna warep kaya laukre warep singi manungda nakal anima ki mihut yauba coordinating committee of recognized private school Manipur kauba body ama semkre recognized private school singna thengnari ba di Manipur private school registration and regulation bill 2017 amadi mayuk nariba wafam kaya thengnana bagi daita lauba Manipur da lairiba recognized private school kaya bu hena chakot hanaba amadi aseng ba education gi kanglon school singda pinana ba honaba center amadi state government ke education policy kaya sagonana satminana ba honabana singba warip kaya laukre ISTB network ki service singi district singda su yoksina bagi pandamda local agliba thabak thoromgi manung sana network asigi service provider ama ngarang chakpi karonggi sip association gi holda chakpi karong cable network hangdokre thorom aduda BD Monsang Reverend SB Sungnal amasung service provider oiba chakpi karong cable network SP Napoleon Susaruk Yaki network asigi thoram sing chakpi karong yoraktuna miyamda yengba phangan bibagi damak thoram aduda nungai ba phongdok nakhi network asigi masa mareng hena pakthok chokthok na bahona bada pumnamak na cooperation piba haina su yanaki Bank Singa District Horticulture Department ka khusam naduna kanaba sing matawkaram na lawgani habagi matangda nomagi oba training program ama wangu nawda khongda pangthokre PSDO Ithai Kunau amadi KBK Ulau Anina RNBA Langol Tarung APPI Bangalore gi matenga loina na pangthokiba training aduda Assistant General Manager CPM Phu Bisnupur District Horticulture Officer M Thoiba UCO Bank Phuvala Branch ki Assistant Manager Konsam Ibomsa Manipur Rural Bank Kumbi Branch ki Manager Ingudem Tansen Susaruk Yaki KBK Tamenglong na ICAR NSC gi makhada khasi mandarim komla hena puthok na bandamda namit homni gi oiba capacity building program ama Tamenglong gi haksong khulda pangthokre Thoramadu komla thariba mio yangkhai manga romna saruk yaki KBK Tamenglong gi program coordinator Saraswati na komla makhal asi pungmol haksong khundong zairong tupul amasung none patu da hectare kuntrarom cluster plantation gi matangda thare hairi M Suziri Bam Higher Secondary Unit hangdok pagaloinana miyoi kunmanga thaupunena ba khankre unit asigi thaupunena ba DS Gracie Sharma bu President Y Singlen bu General Secretary oina khankre Ngasigi unit hangdok pagi thorom aduda Jimpal gi advisor B Sarat Sharma M Su gi advisor Y Sanjitsu saruk yakhe Royal Academy of Law Oinam gi kunmari Suba Foundation Day Academy asida asi pangthokre thorom asida Oinam Municipal Council gi Chairperson M Sanahal Hana Minister Oiramba KS Punil Kanta ZEO Oiramba Enjinaba College asigi Principal I Jugeshwar Susaruk Yaki Kumbalampakta laiba Manipur Apex Marketing Cooperative Society ki godown da Agriculture Department ki har yen badang asi har khara yen ba hauram laga lep ki badegi irang thoke taurure Lampel Police ki osina lusingba kangbu amalak badagi miyam gi irang adu laksan ki thokdok thokpham dagi phangba pauda ngasi ayuk tagi laumi singna har launa ba ngaiduna laibada Chandel da pukhi gadabani haiba har khara piram laba matung mari leinaba minister dagi har pibele pu haiba order amalak badagi miyam na irang haukibani haire Department ke officer amana miyoi kharana hanjin lawba yawbadagi madu yangsillaga pinana ba honabani haiki adu bulomi singna ayuk tagi ngairakpani na har pigadabani haiki tungda department ki maikai dagi hayeng dagi yelagani haiba wafam phongdorakpadagi yanaba purakhi
Class 8 की NCERT na CBSE की फोंग by Awareness Environmental Education की textbook ta asoiba aranba kaya marum yauri haina Affairs of Benign Center की Secretary CS Joy Kumar na फोंगदोखरे Manipur Press Club ta pangthokpa pawgi mifam amada Joy Kumar na lairik asigi September 8 की disaster topic ta Bangladesh ta thokiba super cyclone lising masamapan mafudrama thoigi June tara haina yaure tasengna cyclone asi thokibasi lising masamapan mafudrama thoigi April tang kunmapan me ama amadi anidani September 9 की pollution of soil air and water की topic ta Bhopal gas tragedy bo lising masamapan marfunipal की March tara nithoi haine isille tasengna Bhopal की thodok asi lising masamapan marfudrama ri की December ani amadi ahum की lona ba hingda thokibani Mahairoi singda lana tambiba asina tungda competitive examination sing saruk yabada chauna mangjaba oiragani maram aduna CBSE gi lairik sing Manipur gi school singda tambidringai screening committee amana yangsinbagi mathau tare haiki CBSE gi lairik sing khakta natana ayamba phongi lairik sing si akhoi foreign edition gumdi ayamba yam chumna phongena haijabta company khuding bupon soi haibana sadaba CBSE gi lairik pur Manipur da sang kanda screening committee ma sema kanda oja sing laiba board ki adigi NCERT ki adigi SCERT ki adigi ate education directorate ki education is ki yam chang leri adigi education EU gi leri adigi intellectual circle ki MU ki college gi lecturer sing principal sing professor mayam sing aduga akhoi ki civil society ki multi ki lai ahiba sing akhoi ki intellectual circle le lebo mayam sing adigi NGO ki mayam sing si punna tarkan de lai sing si thadok thing de masigi asoiba printing mistake la karino hybrid sing sing se akhoi yamna kupna naina bam thok tar pra haiba sing simaga ai miyam da pil tokjini KSA na yalomi kanana ba sangsilakli ba khongjanggi sarugama oina KSA mayai lambi district council gi lamjing makhada City Higher Secondary School mayang Imphal nilamani English School mayang Imphal gi mahairoi singna wakat khongjang sangsin magaloinana lambi tangkhai thingduna human sense semkhre Chief Minister na Assembly da pi khiba thajaba thabak ta ontho u yalomi kanaba mitop yaudaba lengak ama semo haina dabi tauki isu asida government mi yang sangduna athuba matam da thabak oina onthok trabadi mahairoi singna hena kanba khongjang kaya sangsin gani haire Ngarang numidang pung tarama thoi makhairom taba duwaida ningthau khong kaithel gi nongpok thangba sarukta dukan ani maina tumna chakre ani amana chaklam gadabadagi miyamna kalhaure dukan ani adu phi amadi hawai chengwai yonbani thodok aduda lupa lakh ahum makhairom gi potchai amanga ta thokre haire mai sakhiba thodok asi chingnaningai obedagi Bisnupur police na dukan mapugi loinabi thambal mani kaubi nupi ama phagatuna wahang pahang jathakre haire GST की मतंगा awareness थौरम अमा बिष्णुपुर बाजार दलाइबा CSC Center IT Solution द पांगथोखरे District E-Governance Society Bisnupurna CSC SPB Manipur की मीटिंग मखादा पांगथोखिबा थौरम अदुदा District Information Officer Bisnupur T Santi Kumar District E-Governance Society Bisnupur की DM Prasanto Oinam Susaruk Yake Hauki basahi kayagi mamangda Manipur gi chingi mafam sing maru aina nagata ba mafam singda government NGO amadi company singna paikhat ki ba chakhot tharangi thabak khudingmak NSCN IM na khuting jinduna lana sizina badagi thabak sing asi mapung phana paikhat pangam khide haina Manipur Naga People's Front na phongdorakle Loop asigi Assistant Publicity Secretary Thomas Nimai gi serol amana Tamenglong Sandel Senapati amasong Ukhur District ki Naga gi area sing pivam sadana leire lambi semba amadi atai institution kaya ge pivam NSCN IM ge mathong hoktaba thawong na pivam sadana leire chawkha thawrangi thadarak pasanpham sing lokthokibana miyam kham thengna awaba nangle Maram aduna naga miyamna asumba marabasi khangbaga loinana chawkha thawrangda air open pirak liba asi muthatnaba punna hotnabagi matam oire Ukhur District ke Chatruk tagi Gambal Fungyar dagi Tuisong Siroi dagi Famlang Tuinem dagi Samphungi lambi semnana ba PMGSY ge Makhada package marigi work program TS Muibana namduna rajab toksan kiba MNPF na yaning de Ukhur District Contractors Association na thabak asige apply tawbada Muiba masamak na yahan kidabasi masagi oizabat tanba mioi bada charhaidaba thawong ni NSCN IM na chathaba namfogi policy program sing yaning de haire Hauzik marak thatna break amatang galauzari Hakchangi labor sorakpadagi puchusing attaba hakchang choktarba tumba chaba yaraktaba khong hama nungarataba singidabak amatta naraba upaidi jolib syrup amasung jolib capsule changi nisnabiyo
Fitness World, Keshambat Junction, Tidim Main Road. Hakjang sengna fana thamba haibasi aikhoi nupi oibigisu hojiki matamdadi yamna tangai fadaba mani. अपनो फिटनेस सेंटर ने संजय मणिपुर की प्राइस ख्वाइदगी चावबो कंपटीशन 7 स्टेट लेवल ट्रांसफॉर्मेशन चैलेंज 2017 पांगथुक चेरगन कंपटीशन से था हुमगी मनुंगदा अरुंबो यामने हेनबा अमदी यामने वाटपा मियोइसिंगना मसागी नॉर्मल वेट थमदुना चुंग फिरल चाब हेनबा चांगदमनबन था हुमगी मनुंगदा हकचांग सु फहबा अदुगा 1 लाख प्राइस सु फहबा अपनो फिटनेस सेंटर फॉर बेटर हेल्थ सोसाइटी अमपना तराम नोक्सरी मखाताबा पाउदा लमदम सिगी तुंगी हौरकलिबा नहारोर सिंग अमदी माहिरुई सिंगना पक्तकना निसा सिजनरकपा सिगी मतंगदा कृपा सोसाइटी ना स्कूल वेस्ट ड्रग अब्यूज प्रिवेंशन इनिशिएटिव की अवेयरनेस प्रोग्राम सिंग परिंग नाइना चथरकपगी सरुक अमा ओइना ngasi क्वाकैथेल लेबा मिलेनियम इंस्टीट्यूट ऑफ साइंसेस ता पांगथोखरे थोरम अदुदा कृपा सोसाइटी की प्रेसिडेंट हिजम दिनेश मिलेनियम इंस्टीट्यूट ऑफ साइंसेस की प्रिंसिपल एस साउबा फिल्म एक्टर आर के सोमरेंद्र अमदी देसाम की बीपी आनंद अहिबम न सिंगबना अथोइबा मिथुंगलेन ओइना सरुक याकी थौरंग मरी लेना मयाई काबा चिंजाक अमसोंग असिकी माहिरोई खुनाई हाइबसिदा सोशल एक्टिविस्ट एंड बोबो अमदी कृपा सोसाइटी के प्रेसिडेंट एम दिनेश ना रिसोर्स पर्सन ओइना वांगांगखी ngasi mifam aduna mahai loisang singda drug free club amamam lingkhan anabagi wafam sing khana kibaga loinana thabak oina pangthokna ba school gi oja sing mama mapa oiba sing amadi mahai roi lup singa punna khana mina ba haina su yanaki था असिगी कुंतरुक्तगी चुराचानपुर की खौसाबंगदा पांथोकदौरिबा तरारक सुबा मणिपुर पाइनएप्पल फेस्टिवल की सरुकमा ओइना पांथोकदौरिबा पाइनएप्पल क्वीन कॉन्टेस्ट की अहानबा स्क्रीनिंग टेस्ट ngasi मोइरांग लमखाइदा लाइबा होटल लैक व्यूदा पांथोखरे स्क्रीनिंग असिदा मियोय तरा मंगाना सरुक याखे कॉन्टेस्ट असिगी कन्वेनर एंड मेरिनाना असिगुम्बा कॉन्टेस्ट असि इथक इरांगी वखलदगी नथैरगा कांगलुप कयाना खुंदामिनरी बालमदम असिदा पुन्ना सरुक यामिनदुना अमतो ओइबगी वखलोल हेनगत हनबनी हाइखे की मणिपुर से थोड़ा इरांग मची मसीदा प्रॉब्लम मैम अमा थोइबसी अखोगी सुंबा ब्यूटी कॉन्टेस्ट नत्र कईगुम्बा अखोगी सुंबा कइनोसिदा अखोगी पुंझलगा अखोई मैम नुसिनबगी तांजा अमक लौबगी तांजा अमक फंगजैना खंजै चुराचानपुर पुलिस स्टेशन लौखटपा केस अमगा मरी लेना ZRA की चुराचानपुर टाउन कमांडर पुमथियानलान तोम्बिंग सही फु अपोकपा तुंजाका दरकास बैंक न्यूलमका की मखोंग ई पाउ पीबंगंबदा लुपा लाख अमगी मना लाउथोखरे पुलिस डिपार्टमेंट की पीआरओ की सेरोल अमना मियोय असि फाननबा मरी मखोंग पीबिनिंगबसिंगना फोन नंबर सिंग असिदा पिरकपा यागनी पाउ पिरकलिबसिंगी ममिंग मथा लोन थमगनी हाइरे सिंगनिंगाई ओइबा मवंगदा दिल्लीदा लेखिद्रबा सिद्धार्थ मोइरांगथेम की मफमदा NSUI मणिपुर स्टेट यूनिट की थौमी सिंगना अवाब फोंदोकपगा लोइनना मैरा अमदी लैसु कतुना लेखिद्रबगी थवाइना ईश्वर की मफमदा इंगना सिकना लैरुनबा जॉनस्टन स्कूल गेट ममांगदा थौनिख्रे सिंजाक्ता मिपाल तांगदबा खुनाई अमो एहनगनी हाइना थौरम कयादा लाउरगा मियाम गी चाक पीरिबा लौमी गी दरकार ओइरिबा हार फावबा मवोंग ताना फंगनबा ngamdri हाइना अकोमलोप कांगलाई पाकना फोंदोरकले लौमी सिंगना लौ उबा मतमदा यूरिया मतम साना तांकक की सिजिनगदबनी अदुबो अनौबा गवर्नमेंट लाकपदगी हार गी अवाबा असि ममांगदा अमुक्ता थोक्त्रिबा मवोंगदा हार फंगनबा होनबदा अवाबा कया मायोकनरे यूरिया बैग अमदा लुपा चाहुम मरीदा फंगनगनी हारबसु लुपा चमंगादगी चानिपान फावबा कैथेलदगी लैनरी मरी लेनबा लोइसंगना हिरम असिदा मियंग संगदुना लौमी सिंगी अवाबा को हनबियो हाइरे UPSC ने लौबा सिविल सर्विस एग्जामिनेशन 2016 दा इंडिया पुंबगी ओइना रैंक सात्रेट हुंफुमापंदा माई पाक्तुना IPS फंगलाबा खेत्रीमयुम रवि कुमार रिप्रेजेंटेटिव्स ऑफ लॉयर्स कक्सिंगना हराउ तयामना ओखरे लाइब्रेरी एंड इंफॉर्मेशन सेल कक्सिंग की ऑडिटोरियम दा पांथोखिबा थोरमदा रिम्स की लाइब्रेरियन ओरंबा डॉक्टर एन गिरिधारी चार्टर्ड अकाउंटेंट खत्रीमयुम कुंजबी IGP ओरंबा मयांग लंबम सुशील कुमार रिप्रेजेंटेटिव्स ऑफ लॉयर्स की प्रेसिडेंट डॉक्टर थोक्सोम ओजित सुसरु याखे फौजोर की इंग्लिश नोवेल क्राइम एंड पनिशमेंट प्रोफेसर KS कुंजोना मणिपुरी लोलदा मराल अमदी सैराक हाइना हंदोक्तुना फोंख्रे कल्चरल फोरम मणिपुर सिंधुना DM कॉलेज कैंपस तलैबा दैब लिटरेचर सेंटर दा पांथोखिबा थोरमदा कमिश्नर के राधा कुमार फोरम की प्रेसिडेंट प्रोफेसर S बेहरी मणिपुर यूनिवर्सिटी ऑफ कल्चर की रजिस्टर L जयचंद्र सुसर याकी
National Program for Control of Blindness ki Mahairoi Singh laying bagi camp ama luang sangbam da laiba Sriban High School pangthokre camp asi India gi oina Mahairoi Singh da met ki nungai taba kari laibagi habadu khangdok na ba darkar oiba operation amadi hidak sing lem na phangana bagi pandam da pangthokibani Yumnam Ningol Letan Them Ongbi Sonia Kobi Sahi Kulum Dorom Surabi Nupi Amasat Kiba Tang Tara Taruki Ayu Pungtara Makhairom Taba Matamda Ayang Pali Mutum Lekai de Leba Mayum Dagi Toki Bedagi Hanzilatri Hairi Mahak Fit Manga Insi Anirom Wangi Kulai Kusuni Mamai Sangi Mahak na Mayum Dagi Toki Matamda Hangama Palga Asang Magalang Bapanek Amaset Ki Angaw Masugi Furit Amalit Ki Angang Masugi Suni Amayan Ki Hairi Sonia Mangki Badap Mahaki Mapuroi Bat Letan Them Debdatana Porompat Polista report ama taukre kana gomba singna hai benupi asibu thengna birabadi manak nakpa police station natraga mobile number 8837419293 natraga 9862966156 ta pau PBU Community Health Center Yaripoki award pa Dr. Tharak Tabadagi OPD thingduna lerakba adu hayengdagi mahusagom OPD amasong emergency service hanglagani hairi CMO Thobal na athuba matamda award pa Dr. Singh Tharak lagani haina thajaba pirakpadagi Bamon Leka Youth Club Yaripok BYFY amasong Sedona Center asi thingbagi khongjang handokna ba firep lobani hairi hauji sanabagi pau amuk lobisi Asiki sana bagi pauda Lakliba August Tangkundagi Kuntaruk Phaba South Korea ge Seoul pangthoka dauriba yangkhai mathoi suba Asian Bodybuilding Championship ta Bharat ki mahut sinduna saruk yaruga dauribe Royal Gym Ningom Thongjaw gi bodybuilder ke Rebita Debibo yai phathaujal pibagi thorom ama pangthokre thorom aduda RIMS ki Senior Professor Dr. A Ravindra Kumar All Manipur Gymnasium Welfare Association ki President N.K. Ratan Gym asigi Chief Coach N.K. Gojendra amadi sanari kaya su saruk yakhi Rebita da angam basel gi mating pibagaloina na championship asida mai paktuna leibak asigi mingsat urong purakna ba yai papaujel supiki Ziri Bamge Kalimai Madapta Sathari Batara Taruk Suba Itilotama Debi Memorial Mix Kang Tournament King Asisanaki Beda NMK Ziri Bamna Ima Kangkhut Kasar Bu Panjal Kunithoi Tarahum Doida Maithibe Pikre Hayeng KYC Kalinagar Amadi Metal Ziri Bamga Sanagani August Kundagi Kunmanga Faba Kumalampak Artificial Tap Ground the Pangthoka Riba Indian Women League pre-qualifying round ge match official oinana ba match commissioner ani amasung referee tara manga gi ming amphana lauthokre khangalaba official singna hayeng nongthil pung ani taba matamda assistant general secretary da report tawarna ba khanghalli Manipur Softball Association Sinduna Tha Sigi Tangkundagi Kunmapan Suba Sub Junior Kuntra Suba Junior Amadi Kuntra Nitoi Senior State Softball Championship Kumalampak Sports Complex ta pangthok lagani hairi hauzik makata ba sanabagi pau sing boyaning thaujamdagi amok phangbigani Babok Singi akan pressure marakta yumthangnana leminariba team KIYC Khetri Iril Mapalamadi aba Khetri Gawgi Sanari Singna sayanaba yaudana sanakiba match asina football bu pamjaba ayengba Babok Singi pungning pelhankre KIYC Khetri Iril Mapana match amba phawa maithidana point tarani thoi phangtuna sathariba Moirangthem Ibobi Memorial First Division Football League Tournament ki mangjin thari Impal East District Football Association Sinduna Tha Sigi Tang Maridagi Team Nipan Saruk Yaduna Khetri Gawgi Aba Ground Sathariba Tournament Asigi Ngasi Sanakiba Ahanba Match ta Angtha FC Amadi PRYA Kuntrakpam Goal Amamam Chanatuna Draw Satkre Angtha FC gi goal adu Arunna match ki tarom le shiba minute sanki PRYA Kuntrakpam goal aduna Jackson na match ki kuntra matoi shiba minute sanki bani match asida Angtha FC gi sanaroi Arunda match conduct tokiba refina yellow card utki League asigi ani shiba match ki sanakibada KIYC Khetri Irid Mapalna Yumbu Aba Khetri Gawbu goal amma sinoda maitiba pikre match asida mai pakiba KIYC Khetri Iril Mapangi goladu MD Asipna match ki taratare suba minita sankibani Sathariba League asigi hayeng tilpung amatabada Nesu Kurai amadi SWC Khongmanga sanagani ani suba match rung tilpung ahum tabada Eastern Sporting Union Wangkhai amadi Star Club Top Moyang Kampuga sanagani
Manipur ki football gi lamda sangnareba FIFA assistant referee Sapam Kennedy na mamang thagi July tang kunmanga dagi kuntra phawba Kerala gi Kosi da pangthokiba FIFA MA referee course da All India Football Federation gi professional assistant referee oina sign tokibaga loinana confirm torokpada Football Referee Welfare Committee na nungaiba phongtokpaga loinana tungi punsida maipakpa oirasnu haina isorgi mafamda thongnikre District Sports Association Bisnupur na sinduna mini stadium Bisnupur da team tare na saruk yaduna sathariba ahanba L Itomsa Memorial Super Division Football League ki ngasi sanakiba matcha sai SAG ulongna lasal lema popambu gol manga ni da maitiba pikre matcha sida mai pakiba sai SAG ulogi gol singadu S Johnson W Dinku N Ajit Kumar amadi T Mahesan na match ki taruk suba yangkini thoi suba hum doi suba amadi match ki apiba matamgi ahaba minute amada gol mari sanki atopa gol aduna elasal lemo popongi sanaroi El Bikram na own goal oina match ki humpuni thoi suba minute sanki bani match asida maiti kiba lasal lemo popongi gol ani du N Zoni amadi o Arunna match ki kudra matoi suba amadi humpu matoi suba minute sanki bani match asida sai SCG ulogi sanaroi N Ajit Kumar Zenol Asemda match conduct tokiba referee na yellow card utki tha sigi tangkun gi nungtilpung amatabada league asigi match oina KPFC kha posang mamadi lasal lema pupongwa sanagani amaromda association asina sinduna ground asida team tarahum doina saruk yaduna sathariba marisuba ice pisek memorial first division football league ngasi sanakiba match ta amopa team A moirangna YWO Bisnupurbu goal ani amada maitiba pikre match asida mai pakiba amopa team A moirangi goal ani du NG Umakanta amadi M Makorna match ki kuntra matui suba amadi match ki apiba matamgi ahapa minute amada sankibani match asida maiti kiba YWO Bisnupur gi amatangar ba goal adu tombana match ki tarahum doi suba minute sanki match asida YWO Bisnupur gi sanaroi ayasta match conduct tokiba referee na yellow card utki Sathariba League asigi hay nungtil TYA tinunga yamadi Krisa Bisnupurga sanagani District Sports Association Kakching na sinduna association asigi ground sathariba tarataruk suba ke SS Lehau DB Memorial Super Division Football League ki ngasi sanakiba match sa SAO Kakching na SWC karepu gol mari ahumda maitiba pikre match asida mai pakiba SAO Kakching gi gol singadu Umakanta na match ki kunmapal suba madi marifumanga suba minute gol ani sanki atopa gol aduna DB Angpol amadi KSS Prem na match ki kuntramari suba madi nipumapal suba minute sankibani match asida maiti kiba SWC karki gol ahmadu TI phabana match ki kun suba yangkai tere suba madi marifuma toi suba minute sanki match asida SWC karki sanaroi TICI phaba madi M Edison da match conduct tokiba referee na yellow card utki hayeng nungtilpung amatabada second division gi ahanba match waina LYA wangu amadi JA Kakchinga sanagani ani suba match nungtilpung ahum tabada AIFA irengba namadi FC Lamjawga sanagani Thakasari boyai hausi makhata na inga sagi pawa muk phangbigani ngasi gi wakiba inga sagi pawda ICAR lampen batagi perpa pawgi matungina ngasi gi khwaidigi sakiba Celsius degree kunipal dasmik suino khwaidigi ingba Celsius degree kunithoi dasmik suino nuksita yaw ising manindisang ayuta sada maniputara mga nungtilda sada manipu mga oike ngasigi nung suki bagisang mari dasmik nipal millimeter ni Hauzik aroi bada maru oiba pau amok Armed Forces Special Powers Act Thambatham Daba State na lepsa naba khangalabani na Manipur gi disturb area status lokthok naba taksin nabagi warep tongan balup singi mifam na laukre Building bylaw gi wangmada building kaya sagalabasu sarkar gi mari lenaba singna khangsinadana leire amade lupa crore taruk henbagi sanagaloina na miyoy ama Assam Rifles na fare Nasigi oinadi ISTV na pizaba Manipuri pau matang asida loisinjari miyang tabiri papum na magpo amukahan na kurumjari